ꯃꯛꯇꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯔꯤꯕ ꯃꯔꯨꯞꯊꯣꯛ ꯂꯥꯏꯔꯦꯝꯕꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯕꯤꯔꯤꯕ ꯑꯣꯏꯕꯦꯟꯗꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯤꯡ ꯂꯦꯝꯂꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯌꯨꯅꯤꯚꯔꯁꯦꯜ ꯃꯩꯇꯩ ꯅꯦꯁꯅꯦꯜ ꯐꯣꯔꯝꯒꯤ ꯃꯥꯂꯦꯝ ꯃꯩꯇꯩ ꯅꯥꯠꯀꯤ ꯑꯁꯤꯒꯨꯝꯂꯕ ꯆꯩꯔꯥꯛ ꯍꯥꯏꯅ ꯊꯣꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯍꯧꯒꯨꯔꯦꯜ ꯑꯊꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯧꯁꯨ ꯄꯨꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯒꯤ ꯏꯇꯣꯟ ꯄꯥꯈꯪꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯗꯥꯏꯁꯇ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯌꯨꯅꯥꯏꯇꯦꯠ ꯌꯨꯅꯤꯚꯔꯁꯦꯜ ꯃꯩꯇꯩ ꯅꯦꯁꯅꯦꯜ ꯐꯣꯔꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯂꯣꯏꯅꯅ ꯃꯦꯝꯕꯔꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯏꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯑꯒ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯃꯗ ꯐꯝꯃꯒ ꯄꯥꯡꯊꯣꯛꯑꯒ ꯉꯁꯤ ꯑꯍꯥꯟꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯣꯏꯅꯁꯨ ꯂꯧꯔꯒꯗꯕ ꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯄꯨꯋꯥꯔꯤ ꯑꯣꯏꯅ ꯂꯩꯍꯧꯔꯒꯗꯕ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨꯁꯨ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯍꯩꯖꯗ꯭ꯔꯕ ꯑꯩꯍꯥꯛꯄꯨꯁꯨ ꯉꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯄꯥꯎꯈꯠꯁꯦ ꯄꯤꯕꯤꯔꯛꯇꯅ ꯁꯔꯨꯛ ꯌꯥꯖꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯔꯒ ꯂꯥꯎꯅꯔꯒ ꯂꯥꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯃꯟꯗꯅ ꯑꯩꯈꯣꯏꯁꯤ ꯂꯩꯉꯥꯛꯅꯁꯨ ꯅꯨꯡꯁꯤꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕꯗꯧꯅꯒ ꯍꯦꯛ ꯈꯟꯖꯤꯜꯂꯛꯄꯒꯤ ꯇꯥꯡꯀꯛ ꯑꯃꯗꯁꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯇ ꯄꯦꯅꯦꯂꯤꯁ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯝꯕ ꯌꯥꯏ ꯊꯦꯡꯅꯕꯤꯔꯝꯗꯕꯁꯨ ꯌꯥꯏ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯐꯣꯂꯣ ꯕꯦꯜꯋꯥꯡ ꯍꯥꯏꯅ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐ꯭ꯔꯦꯟ ꯇꯣꯄꯤꯛꯁꯤꯡꯗ ꯃꯅꯤꯄꯨꯔꯁꯦ ꯅꯤꯡꯈꯥ ꯇꯝꯒꯗꯕꯅꯤ ꯍꯥꯏꯕꯐꯥꯎ ꯌꯥꯎꯅ ꯍꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯄꯥꯎ ꯅꯩꯅꯕ ꯁꯨꯃꯥꯏꯅ ꯃꯊꯪ ꯀꯌꯥꯗ ꯈꯔ ꯌꯥꯎꯔꯒ ꯍꯧꯖꯔꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯇꯥꯏꯑꯣꯟꯅꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯏꯐꯨꯔꯨꯞꯁꯤꯡꯅ ꯃꯤꯇꯩꯅ ꯍꯦꯛ ꯇꯧꯕ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯑꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯁꯦꯝꯃꯦ ꯂꯨꯞ ꯃꯌꯥꯝꯁꯤꯗ ꯑꯩ ꯂꯨꯞ ꯈꯔꯒꯤ ꯍꯥꯏꯇꯥꯔꯦ ꯂꯨꯞ ꯀꯨꯟꯊ꯭ꯔꯥꯒꯤ ꯑꯩꯁꯦ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯍꯥꯞꯄꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯨꯞꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯊꯥꯡ ꯇꯥꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯂꯨꯞ ꯑꯩ ꯏꯁꯥꯃꯛꯅ ꯗ꯭ꯔꯥꯐ ꯇꯧꯖꯔꯒ ꯏꯁꯥꯃꯛꯅ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯔꯒ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯒꯤ ꯑꯩ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯑꯩ ꯊꯧ ꯄꯨꯖꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯊꯥꯡ ꯇꯥꯒꯤ ꯂꯨꯞ ꯆꯍꯨꯝ ꯆꯥꯝꯃꯔꯤꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕ ꯂꯨꯞꯁꯤ ꯂꯤꯡꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯆꯍꯤ 4-5 ꯁꯨꯔꯦ ꯐꯖꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯇꯧꯔꯛꯇꯅ ꯑꯄꯨꯟꯕ ꯂꯨꯞꯁꯤꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯃꯤꯠ ꯀꯥꯏꯅ ꯄꯥꯡꯊꯣꯛꯏꯕ ꯃꯁꯤ ꯁꯤꯒꯤ ꯃꯃꯤꯡ ꯊꯣꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤꯠꯁꯤꯒꯤ ꯃꯃꯤꯡ ꯊꯣꯟꯖꯕꯁꯦ ꯑꯩꯅ ꯄ꯭ꯔꯄꯣꯁ ꯇꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯞꯄꯤꯌꯨ ꯃꯔꯝꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯁꯦ ꯍꯥꯏꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯋꯥꯏ ꯌꯥꯎꯔꯣꯏ ꯃꯔꯝꯗꯤ ꯕꯤꯔꯦꯟꯅ ꯇꯧꯔꯝꯕꯅꯤ ꯑꯗ ꯕꯤꯔꯦꯟꯅ ꯇꯧꯔꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩ ꯇꯧꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯜꯂꯛꯀꯅꯤ ꯑꯗꯨꯅ ꯃꯤꯇꯩ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯃꯤꯠ ꯑꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯍꯥꯏꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯧꯗꯣꯛꯆꯔꯒ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯥꯝ ꯑꯅꯤꯔꯛ ꯑꯍꯥꯟꯕꯒꯤ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯀꯣꯚꯤꯗ ꯃꯃꯥꯡꯗ ꯀꯣꯚꯤꯗ ꯍꯦꯛ ꯂꯥꯛꯄ ꯃꯊꯪ ꯊꯪꯅꯕꯗꯨꯗ ꯑꯃꯨꯛ ꯇꯧꯒꯗꯕꯗ ꯍꯧꯖꯤꯛ ꯇꯧꯗꯗꯅ ꯂꯩꯔꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯤ ꯇꯧꯔꯦ ꯃꯊꯪꯒꯤ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯕꯖꯦꯠ ꯍꯥꯞꯇꯅ ꯀ꯭ꯔꯣꯔ 8-9 ꯍꯥꯞꯇꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯊꯧꯔꯝꯁꯦ ꯍꯧꯋꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯊꯥꯡ ꯇꯥ ꯁꯥꯟꯅꯔꯤꯕ ꯁꯤꯟꯅꯝꯁꯪ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯆꯍꯤ ꯑꯃꯗ ꯒ꯭ꯔꯥꯟ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝꯒ ꯄꯤꯗꯅ ꯑꯗꯩ ꯊꯥꯡ ꯇꯥꯒꯤ ꯁꯥꯟꯅꯕꯒꯤ ꯌꯣꯛꯈꯠꯂꯤ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯏ ꯑꯩꯅ ꯍꯧꯗꯣꯛꯆꯈꯤꯕ ꯄ꯭ꯔꯣꯄꯣꯁ ꯇꯧꯈꯤꯕ ꯃꯃꯤꯡꯗꯨꯅ
ꯃꯃꯤꯡꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯗꯤ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯕꯤꯅꯦꯠ ꯀꯂꯤꯛꯁꯤꯡ ꯑꯗꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯍꯥꯏꯗꯤ IAS ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯌꯥꯝ ꯌꯥꯎꯔꯒ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯌꯥꯝ ꯌꯥꯎꯔꯒ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯃꯃꯤꯡꯗꯨ ꯊꯣꯛꯏ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯂꯥꯏ ꯀꯟꯕ ꯂꯨꯞ ꯍꯥꯏꯗꯅ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯁꯥ ꯂꯣꯏꯁꯪꯁꯦ 150-100 ꯂꯩ ꯃꯅꯤꯄꯨꯔꯗ ꯃꯗꯨꯒꯤ ꯑꯩꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯁꯂꯥꯏ ꯀꯟꯕ ꯂꯨꯞ ꯈꯣꯡꯍꯧ ꯍꯥꯏꯗꯅ ꯑꯃ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯕꯗꯨꯒꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯧ ꯄꯨꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯨꯖꯔꯤꯕꯁꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯍꯧꯖꯤꯛ ꯆꯪꯁꯤꯟꯖꯔꯤꯁꯤꯅ ꯂꯣꯌꯔꯁ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯃꯅꯤꯄꯨꯔꯗ ꯎꯀꯤꯜ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯂꯩꯔꯦ ꯎꯀꯤꯜ ꯃꯌꯥꯝ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯀꯤꯜꯁꯦ 2,000-3,000ꯒꯤ ꯃꯊꯛꯇ ꯂꯩ ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯑꯗꯨꯒ BCIꯅ ꯑꯌꯥꯕ ꯄꯤꯔꯕ ꯍꯥꯏꯗꯤ COP ꯄꯤꯔꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯗꯅ ꯇꯧꯅ ꯄꯤꯕ ꯃꯔꯛꯁꯤꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤꯗꯃꯛꯇ ꯇꯧꯅꯅꯕ ꯂꯣꯌꯔꯁꯦ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯣꯌꯔꯁ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯃꯅꯤꯄꯨꯔ ꯑꯩꯅ ꯁꯦꯝꯖꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯂꯣꯌꯔ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯃꯅꯤꯄꯨꯔꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤꯕ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯗꯤꯖꯤꯒꯅꯦꯁꯟꯗ ꯍꯥꯏꯕ ꯇꯥꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔꯁ ꯆꯤꯌꯥꯔꯃꯦꯟ ꯀꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯂꯣꯌꯔꯁ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯩ ꯂꯩꯖꯕꯅꯤ ꯑꯗꯨꯅ TV ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯒꯤ ꯃꯤꯡꯗꯨꯗ ꯑꯩ ꯊꯕꯛ ꯇꯧꯖꯕꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯅꯥꯠꯀꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯍꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯣꯛꯄꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯟꯖꯔꯒ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯃꯁꯥ ꯂꯣꯏꯁꯪ ꯂꯣꯏ ꯊꯝꯃꯀꯥꯟꯗ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯦꯝꯅ ꯍꯥꯏꯗꯤ ꯆꯩꯔꯥꯛꯀꯤ ꯃꯇꯦꯡꯁꯤ ꯂꯧꯅꯅꯕ ꯑꯩꯈꯣꯏꯅ ꯋꯥꯌꯦꯜ ꯆꯩꯔꯥꯛꯀꯤ ꯃꯁꯤ ꯃꯇꯦꯡꯁꯦ ꯂꯦꯝꯅ ꯄꯥꯡꯅꯕ ꯑꯩꯈꯣꯏ ꯂꯣꯌꯔ 25-30 ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔ ꯂꯩꯖꯔꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅ ꯂꯩꯖꯔꯤꯕꯁꯦ ꯇꯧꯔꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯦꯛ ꯈꯨꯠ ꯂꯥꯟꯊꯣꯛꯄꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯈꯨꯌꯦꯛ ꯑꯃꯈꯛꯇꯪ ꯄꯤꯕꯤꯌꯨ ꯁꯦꯜ ꯑꯝꯇ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯔꯒꯦ ꯍꯥꯏꯕ ꯑꯗꯩ ꯑꯃꯅ ꯑꯩꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯦꯅꯦꯜ ꯂꯣꯌꯔ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯅꯕꯨ ꯂꯦꯞꯄ ꯀꯦꯁꯇꯣ ꯃꯌꯥꯝꯗꯩ ꯁꯦꯜ ꯂꯧꯗ꯭ꯔꯒꯁꯨ ꯒꯣꯔꯃꯦꯟꯠꯅ ꯁꯦꯜ ꯄꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯂꯒ ꯂꯩꯖꯔꯕꯅꯤ ꯑꯗꯨ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯇꯥꯡ 22ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯀꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ 12A ꯑꯃꯗꯤ 80G ꯑꯩꯈꯣꯏ ꯂꯨꯞꯁꯤꯗ ꯗꯣꯅꯦꯠ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯏꯟꯀꯝ ꯇꯦꯛꯁꯇꯨ ꯑꯦꯛꯖꯦꯝꯁꯟ ꯇꯧꯕ 50% ꯃꯥꯒꯤ ꯏꯟꯀꯝ ꯌꯥꯝꯅ ꯂꯥꯛꯄ ꯀꯥꯡꯕꯨꯒꯤꯗꯨꯗ 150ꯁꯦ ꯒꯣꯔꯃꯦꯟꯠꯅ ꯀꯣꯛꯄꯤꯔꯅꯤ ꯑꯩꯈꯣꯏ ꯂꯨꯞꯁꯤꯗꯕꯨ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯃꯩꯇꯩ ꯅꯦꯁꯅꯦꯜ ꯐꯣꯔꯝꯁꯦ ꯁꯤꯗ ꯗꯣꯅꯦꯠ ꯇꯧꯔꯛꯄ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯥꯝ ꯗꯣꯅꯦꯠ ꯇꯧꯕꯤꯔꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯦꯛꯁ ꯑꯦꯛꯖꯦꯝꯁꯟ ꯑꯃ ꯄꯤꯔꯒꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯇꯥꯔꯦ ꯇꯣꯂꯣꯞ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 5 ꯐꯥꯎꯒꯤ ꯇꯣꯂꯣꯞ ꯐꯪꯕ ꯀꯥꯡꯕꯨ ꯏꯟꯀꯝ ꯂꯥꯛꯄ ꯀꯥꯡꯕꯨꯁꯦ ꯇꯦꯛꯁ ꯂꯧꯗꯦ ꯍꯧꯖꯤꯛ ꯅꯨꯄꯥꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯛꯄ ꯂꯥꯛ 10 ꯊꯥ ꯑꯃꯗ ꯂꯥꯛ ꯑꯃꯃꯝ ꯇꯣꯂꯣꯞ ꯆꯥꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯂꯥꯛ 23 ꯇꯣꯂꯣꯞ ꯆꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯇꯣꯂꯣꯞꯁꯦ ꯇꯪꯈꯥꯏ ꯑꯃ ꯑꯦꯛꯖꯦꯝ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯂꯨꯄꯥ ꯂꯥꯛ 5 ꯗꯣꯅꯦꯁꯟ ꯇꯧꯔꯛꯑꯒꯗꯤ ꯃꯥ ꯂꯨꯄꯥ ꯂꯥꯛ 5 ꯑꯃ ꯃꯥ ꯑꯦꯛꯖꯦꯝꯁꯟ ꯐꯪꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯃꯁꯤꯁꯨ ꯂꯧꯕꯗ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯟ ꯆꯥꯎꯈꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯑꯣꯏꯗꯤ ꯃꯤꯇꯩ ꯃꯌꯥꯝꯅ ꯗꯣꯅꯦꯁꯟ ꯇꯧꯍꯜꯂꯛꯄ ꯌꯥꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯦꯜ ꯃꯩꯇꯩ ꯅꯦꯁꯅꯦꯜ ꯐꯣꯔꯝꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯅꯥꯠꯀꯤ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯗꯤ ꯃꯌꯥꯝꯅ ꯗꯣꯅꯦꯁꯟ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯀꯟꯁꯜꯇꯦꯟꯁꯤꯁꯨ ꯑꯩꯅ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ 5,000 ꯂꯧꯏ 6 ꯂꯧꯏ 9 ꯂꯧꯏ ꯑꯗꯣ ꯑꯩꯈꯣই ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯃꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯨꯄꯥ 4-5 ꯈꯛ ꯑꯩꯅ ꯇꯧꯖꯩꯁꯦ 9,000 ꯂꯧꯈꯤ ꯑꯩꯒꯤꯁꯦ ꯑꯩꯅ ꯀꯟꯁꯜꯇꯦꯟꯁꯤ ꯑꯣꯏꯔꯒ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯠ 9,000 ꯂꯧꯏ ꯑꯗꯣ ꯌꯥꯝꯗꯕ ꯑꯦꯃꯥꯎꯟ ꯑꯃꯅ ꯍꯥꯏꯗꯤ 3,000-4,000 ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯣꯗꯤꯠ ꯇꯧꯕꯩ ꯃꯊꯧ ꯂꯩꯇꯦ ꯑꯣꯗꯤꯠ ꯇꯧꯕꯗ ꯆꯪꯕꯅꯤ ꯁꯦꯟꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯨꯅ ꯂꯧꯍꯧꯕ ꯌꯥꯏ ꯁꯤꯃꯁꯨ ꯂꯧꯅꯅꯕ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯩꯁꯦ ꯌꯥꯝ ꯁꯥꯡꯗꯣꯛꯆꯔꯦ ꯆꯥꯛꯆꯥ ꯃꯥꯡ ꯑꯣꯏꯕꯅꯤꯅ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯃꯇꯨꯡꯗꯁꯨ ꯈꯔ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯗ ꯉꯁꯥꯏꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟꯒꯤ ꯃꯇꯥꯡꯗꯣ ꯑꯣꯖꯥ ꯄꯨꯈꯠꯄꯤꯔꯣ ꯌꯥꯝꯅ ꯑꯩꯗꯤ ꯃꯃꯥꯡ ꯅꯍꯥꯟ ꯇꯧꯅ ꯌꯦꯡꯕꯅꯦ ꯑꯗꯨ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯔꯦ ꯃꯁꯤꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯁꯤ ꯀꯥꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯅ ꯃꯩꯇꯩꯅ ꯇꯧꯒꯗꯣꯏꯁꯤ ꯊꯕꯛ 3 ꯈꯛꯇꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯡꯅ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯀꯣꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏꯁꯤ ꯆꯃꯝꯅꯕ ꯑꯝꯗ ꯍꯦꯛ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏ ꯁꯛꯇꯝꯁꯦ ꯉꯥꯛꯅ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯄꯨꯟꯁꯤꯜꯂꯨꯔꯕꯅꯤꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯖꯅ
masak khangba aikoi yellow missing se indigenous people ni haina masak khanga ga aikoi bungak pi sen bi bang mathau tari ba koi se ada masida aikoi se ngasibau india government aikoi jing ngak pi na bagi thabak amta lokhol ta ba haita si matang ne ne am kan ngang jaba se ada 2007 da international gi oiba declaration of the UN na lauk pa UN gi permanent forum of indigenous issues aina forum ang khang UN gi mana declaration of tawi maram universal declaration on rights of indigenous people haina haiba declaration amaka lauk thueba lauk thok pasina aikoi da masigi article 3 da kamai haige da aikoi mitai se nataga yellow mis na ningkha tam ningma adu oitargadi India government asu ningkha tambudu phok pigedabani hai yaw leire ada India government se sign tobo lebak amane ba si he haiba kanada ai se ningkha tamna bai wa yam ngangi separatist movement da sanction ba mi mali hai se I want to threat play ada ina dum hai masidi international law du da haibani maram di international law UN du da lebak sama nifu marina sign towe BXP adu manung da nifu suba signatory se India ne nangju adugi declaration no yayana soito ba natra sine haisi adugi declaration do ai moi da thare tha ka da chumi hai ai pha de ju mu do ai international law du da haija bane bai ada ai gi sinpham sina ai lawyer le hana ai Istupa Urban Cooperative Bank ki amai Thawal Urban Cooperative Bank zero ba mayam se masi hingkala na bo honaraga masina mioi lising da lupa kro da kusing oiraga thabak pihan gadabuni haibagi movement da chenghan jabuni maramdi sel thum pai da gadi ngangi se amata yaroi sine na thamjari se akoi lupsi su fan leitradi yaroi khaleraga sum akoi gi langna ba gari tongna ba sel leitre atong sel leite haidam la oi doini ada mayang marona bara haibani ai di yai ngai ai gi lon je sinna no hona je ai gi discussion da sum mayam tabiu aina ai jaga haibo wai je haib yam chawe aina aikoi editor sing lady ba mayam se jaga yam hai jaga hai da mapam hai ba kai gai gi si mapam hai ba kai gai gi ba khoina aikoi da semdok pa tae ada bazar hai ba wai se ai yam kana hai jade ai gi letter heta pauna kaithel ai adum hai jai polo ground maning hai jai kangi bu maning adum hai jai aina adu dum chali supreme court pho dum chali ba gi address aina practice tau jari je high court amadi supreme court of india wai supreme court ki advocate amani ado ayu jikse advocate on role aina supreme court na exam tharaga oibudu oiti aise trainee oina haitai sei amakaki ai retire tawba kuije di haitai aise 2019 gi December ki tang kuthama thoise ai retirement date ne ai voluntary retirement lokthok chaba haitai ai service se kuina toroi kuina tawjata gari miyam ga punma thabak se ngamaroi yang thabak tawba ngamjaroi khalaga ai voluntary retirement lawjabani ai CB executive officer oina general manager oina sai tara tum service tawjaram adumaina lakjabani aduga aina law se hana tammaga leijabadu da sidoin tawragi haibadagi apu international human right haiba subject sida imu LLM haidi master of law che tawjabani aduga manipur gi miyambu namjan na thambiri basigi discrimination tawbasi ya sigi makamda thisan jage haidana Parul University Baroda ki makhada aise research scholar amoina hojik se human right violations in India special reference in Manipur haina Manipur gi miyambu ado Manipur ki crown embassy hai tare ko is majesty na ayaba kan adu illegal history ma lene ai line ma jadi yak ko ngaba tawjari ko legal history of adu da ai publish toga mayam da ngani ai line mari fongjagre ada ngasi se line ang pujar ke khajaram bane ba ada ngasai kau thokre ngasai kan do dai matang pujar ke mitai ming kolon koi ming kamai thon gale hai ba ko ai drama su ijai sumang lila ijai ai maina ai phobi ona leijabani mai le nuai tri se dum namsan bi kai no da koi se dum yam le ramba koi constitution le ramba yam le ramba mayam do loi namjan laga party state vote le pa ya da ba vote bi ya da ba
ꯃꯁꯛ ꯈꯪꯗꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯈ꯭ꯔꯦꯕ ꯏꯟꯗꯤꯌꯥꯗ ꯌꯥꯎꯕꯗꯒꯤ 1949ꯒꯤ ꯁꯦꯞꯇꯦꯝꯕꯔ 5ꯗ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟꯗꯣ ꯁꯥꯏꯟ ꯇꯧꯔꯨꯕꯗꯒꯤ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔ 15ꯗ ꯑꯩꯈꯣꯏ ꯅꯝꯁꯤꯜꯂꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ 1972ꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯐꯪꯉꯦ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯉꯦ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯉꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯒꯤ ꯐꯣꯔꯃꯦꯁꯟ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯃꯔꯛꯇ ꯅꯝꯁꯤꯟꯕꯤꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯃꯌꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯌꯥꯎꯗꯕ ꯃꯔꯝ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯃꯒꯤ ꯃꯤꯔꯥ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯁ꯭ꯇꯦꯠ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣই ꯃꯌꯦꯛ ꯂꯣꯟ ꯌꯥꯎꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯅꯦ ꯃꯁꯤ ꯑꯍꯨꯝ ꯊꯣꯛꯄꯅꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯦ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯃꯁꯛ ꯈꯪꯕꯤꯗꯦ ꯑꯩꯈꯣꯏ ꯔꯤꯂꯤꯖꯤꯌꯁ ꯀꯣꯗ ꯄꯤꯗꯦꯅ ꯍꯥꯏꯕ ꯋꯥꯐꯝ ꯉꯁꯥꯏ ꯁꯦꯟꯁꯁꯇ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤꯁꯤ ꯌꯥꯎꯗꯦꯕ ꯍꯥꯞꯇꯦꯕ ꯁꯦꯟꯁꯁ ꯁꯅꯥꯃꯍꯤ ꯍꯥꯞꯇꯦ ꯃꯁꯤ ꯍꯥꯞꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏ ꯀꯣꯔꯠꯇ ꯑꯩꯅ ꯍꯦꯛ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯖꯔꯛꯄ ꯊꯥ 3 ꯍꯦꯛ ꯁꯨꯔꯛꯄꯒ ꯃꯁꯤ ꯍꯥꯟꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯅ PILꯁꯦ ꯅꯝꯃꯒ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯔꯦꯗꯤꯃꯦꯗꯇ ꯂꯩꯔꯕꯅꯤ ꯑꯗ ꯁꯤꯒꯅꯦꯇꯣꯔꯤ ꯑꯣꯏꯗꯧꯕ ꯃꯤ ꯑꯃꯈꯛꯇꯪ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯃꯗꯨ ꯇꯧꯖꯔꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯇꯧꯒꯦ ꯍꯥꯏꯔꯒ ꯆꯦꯟꯈꯤꯕꯀꯣ ꯑꯗ ꯆꯦꯟꯈꯤꯕ ꯃꯤꯁꯤꯡꯁꯦ ꯑꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯤꯔꯤꯔꯥꯅ ꯑꯩꯅ ꯁꯤꯒꯅꯦꯇꯣꯔꯤꯁꯨ ꯑꯣꯏꯔ ꯑꯩꯅ ꯊꯥꯕꯗꯤ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯦꯁꯇꯣ ꯂꯦꯞꯄꯗꯤ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯨꯞꯁꯤꯅ ꯁꯤꯁꯤꯅ ꯅꯣꯏꯅ ꯊꯥꯕꯤꯔꯒꯗꯤ ꯉꯁꯥꯏ ꯔꯤꯂꯤꯖꯟ ꯀꯣꯗ ꯐꯪꯗꯕ ꯔꯤꯀꯣꯒꯅꯤꯁꯟ ꯇꯧꯗꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯔꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯁꯤꯃꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯔꯒꯦ ꯑꯞ ꯇꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯐꯥꯎ ꯑꯩ ꯂꯩꯖꯔꯕꯅꯤꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯩ ꯏꯁꯥꯒꯤ ꯆꯦꯝꯕꯔ ꯂꯩꯖꯔꯦ ꯗꯦꯜꯂꯤꯗꯀꯣ ꯑꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯏꯀꯅꯃꯤꯁꯦ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯋꯥꯐꯝꯅꯤ ꯉꯁꯥꯏꯒꯤꯗꯨꯅꯀꯣ ꯔꯤꯂꯤꯖꯤꯌꯁ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯝꯃꯨꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯦ ꯃꯁꯛ ꯈꯪꯅꯅꯕꯒꯤ ꯈꯪꯕꯤꯕ ꯃꯤꯇꯩꯁꯦ ꯈꯪꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟ ꯈꯪꯕꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯌꯦꯛ ꯏꯅꯥꯠ ꯈꯪꯕꯤꯕꯁꯦ ꯁꯤ ꯃꯊꯧ ꯇꯥꯔꯦꯕ ꯌꯨꯅꯦꯁꯀꯣꯗ ꯑꯩꯈꯣꯏꯅ ꯁꯪꯀ꯭ꯔꯤꯇꯣꯟ ꯑꯣꯏꯅ ꯃꯁꯛ ꯈꯪ ꯂꯩꯔꯦꯕ ꯂꯥꯏ ꯍꯔꯥꯎꯕꯅ ꯑꯁꯨꯛ ꯐꯖꯕꯁꯤꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯆꯪꯌꯦꯟꯕꯝ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯁꯪꯀ꯭ꯔꯤꯇꯣꯟ ꯃꯁꯛ ꯈꯪꯈꯤꯕꯗ ꯌꯨꯅꯦꯁꯀꯣꯅ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯕ ꯁꯪꯀ꯭ꯔꯤꯇꯟ ꯍꯥꯏꯕꯁꯦ ꯂꯣꯟꯗꯨꯅ ꯑꯗꯨꯝ ꯇꯥꯏꯌꯦ ꯁꯪꯀ꯭ꯔꯤꯇꯟ ꯑꯩꯈꯣꯏ ꯅꯠꯇꯦ ꯕꯤꯁꯅꯨꯄꯤꯌꯥꯟ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯍꯥꯏꯁꯦ ꯑꯩꯈꯣই ꯃꯤꯇꯩ ꯂꯩꯕꯥꯛ ꯃꯩꯇ꯭ꯔꯕꯥꯛ ꯅꯠꯇ꯭ꯔꯒ ꯁꯅꯥ ꯂꯩꯕꯥꯛ ꯅꯠꯇ꯭ꯔꯒ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯃꯊꯪ ꯊꯣꯜꯂꯝꯕ ꯂꯝꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯕ ꯃꯁꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄꯁꯤ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯦꯕ ꯇꯧꯕꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯀꯗꯥꯏ ꯂꯩꯔꯤꯒꯦꯕ ꯑꯩꯈꯣꯏ ꯄꯥꯛ ꯆꯥꯎꯔꯕ ꯂꯧ ꯄꯔꯤ ꯂꯩꯔꯝꯕ ꯁꯔꯦꯡ ꯑꯃꯒ ꯂꯧ ꯁꯪꯉꯝ ꯑꯃꯒ ꯄꯔꯤ ꯑꯣꯟꯅ ꯊꯣꯛꯑꯝꯕ ꯏꯄꯥ ꯏꯄꯨꯅ ꯑꯗꯨꯛ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯀꯔꯤ ꯂꯩꯇꯦ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯀꯥꯏ ꯊꯣꯛꯂꯛꯑꯦ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝ ꯑꯃ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤ ꯆꯤꯡꯒꯤ ꯀꯥꯡꯕꯨꯅ ꯀꯨꯀꯤ ꯃꯌꯥꯝ ꯂꯥꯛꯁꯜꯂꯒ ꯈꯨꯟ 2,000-3,000 ꯂꯤꯡꯈꯠꯇꯅ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯔꯗꯤ ꯃꯣꯏꯒꯤꯅꯦ ꯍꯥꯏꯖꯤꯜꯂꯛꯄ ꯁꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯑꯃꯗ ꯂꯥꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯌꯦꯜꯍꯧꯃꯤ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯒꯤ ꯄꯣꯄꯨꯂꯦꯁꯟ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯟꯕꯦꯂꯦꯟꯁ ꯑꯃ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯗ ꯃꯁꯤ ꯊꯦꯡꯅꯗ ꯌꯥꯔꯣꯏꯕ ꯑꯅꯤꯁꯨꯕꯗ ꯃꯁꯤ ꯊꯦꯡꯅꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯑꯩꯈꯣꯏ ꯐꯒꯠꯍꯟꯕ ꯇꯥꯏ ꯏꯀꯣꯅꯣꯃꯤ ꯐꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯌꯥꯝꯁꯦ ꯁꯨꯝ ꯂꯩꯁꯟꯈ꯭ꯔꯦ ꯃꯣꯏꯅ ꯁꯨꯝ ꯂꯩꯁꯟꯈ꯭ꯔꯦꯕ ꯃꯣꯏꯅ ꯀꯩꯗꯧꯔꯦ ꯄꯣꯄꯤ ꯊꯥꯖꯜꯂꯦ ꯑꯗꯨꯒ ꯆꯤꯡꯃꯥꯏꯗ ꯍꯥꯏꯔꯤꯕ ꯄꯣꯄꯤ ꯊꯥꯖꯜꯂꯒ ꯑꯗꯩ ꯂꯥꯛꯄ ꯏꯟꯀꯝ ꯗ꯭ꯔꯛ ꯂꯂꯣꯟꯕꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯜꯍꯧꯕꯒ ꯁꯨ ꯇꯧꯅꯔꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯁꯨ ꯇꯧꯅꯔꯛꯏꯕ ꯁꯨ ꯇꯧꯅꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯐꯣꯡꯅ ꯆꯠꯍꯟꯕ ꯌꯥꯕ꯭ꯔꯥꯕ ꯃꯤꯇꯩꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯁꯨ ꯇꯧꯕꯁꯤꯅ ꯅꯣꯡꯃꯩ ꯄꯥꯏꯔ ꯐꯣꯡꯅ ꯆꯠꯍꯟꯗꯦ ꯅꯣꯡꯃꯩ ꯂꯣꯏ ꯄꯥꯏꯁꯜꯂꯒ ꯊꯝꯃꯤ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯉꯩꯅ UKNLF ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ UPF ꯍꯥꯏꯅ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯇꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯤꯡꯗꯨꯅ ꯂꯥꯜꯍꯧꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯐꯣꯡꯅ ꯅꯣꯡꯃꯩ ꯄꯥꯏꯍꯜꯂꯒ ꯊꯝꯃꯦꯕ ꯂꯨꯠ ꯇꯧꯔꯤ ꯈꯥꯏꯔꯤꯕ ꯁꯦꯟ ꯈꯥꯏꯔꯤ ꯁꯤ ꯌꯥꯕ꯭ꯔꯥ ꯆꯤꯡꯃꯥꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯆꯤꯡꯃꯤ ꯉꯥꯛ ꯍꯥꯏꯖꯤꯜꯂꯛꯑꯦ ꯀꯧꯕ꯭ꯔꯨ ꯑꯁꯤ ꯃꯣꯏꯅ ꯍꯥꯏꯒꯠꯂꯛꯏꯅꯤ ꯑꯗꯨ ꯃꯁꯤ ꯆꯤꯡꯁꯦ ꯂꯣꯏ ꯌꯥꯡꯈꯥꯏꯔꯒ ꯂꯣꯏꯅ ꯃꯌꯥꯝꯅ ꯎꯕꯤꯔꯕꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯂꯩꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯛꯏꯕ ꯃꯌꯥꯝ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯏꯕ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯗ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯅꯤꯈꯛ ꯄꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯁꯦꯝꯕ ꯉꯝꯃꯔꯣꯏ ꯀꯥꯏ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯅ ꯑꯉꯥꯡ 19 ꯄꯣꯛꯑꯀꯥꯟꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯗꯨꯝꯕ ꯊꯧꯅꯥ ꯂꯣꯏ ꯃꯥꯡꯍꯟꯈꯤꯕ ꯍꯧꯖꯤꯛ ꯃꯩꯇꯩ ꯅꯨꯄꯤꯒꯤꯅ ꯑꯉꯥꯡ ꯄꯣꯛꯄ ꯉꯝꯃꯛꯇꯕ ꯑꯉꯥꯡ ꯍꯦꯛ ꯃꯤꯔꯣꯟꯕ ꯍꯧꯈꯤꯕꯒ ꯊꯕꯛ ꯁꯨꯍꯟꯗꯕꯤꯗ ꯊꯝꯃꯒ ꯑꯗꯩ ꯃꯁꯤꯗ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒ
ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯄꯩꯕ ꯁꯦꯝꯕ ꯍꯩꯇꯗꯅ ꯂꯦꯟꯊꯜ ꯑꯁꯤꯒ ꯍꯥꯏꯔꯒ ꯁꯦꯟ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯆꯠꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯗꯨꯅꯦꯕ ꯁꯦꯝꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯀꯟꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯌꯥꯎꯗꯅ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯤ ꯌꯥꯎꯗꯅ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯁꯤ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯒ ꯃꯔꯤ ꯌꯥꯝ ꯂꯩꯅꯔꯛꯇꯣꯏꯁꯤ ꯃꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯑꯩꯈꯣꯏꯅ ꯃꯤꯈꯜ ꯀꯣꯜ ꯍꯥꯏ ꯑꯩꯅ ꯃꯤꯈꯜ ꯀꯣꯜ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯃꯤꯈꯜ ꯀꯣꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯦꯝꯒꯗꯧꯔꯤꯕ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯃꯌꯥꯝꯁꯦ ꯃꯤꯅ ꯃꯁꯤꯡ ꯍꯦꯟꯒ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯥꯒꯠꯄ ꯉꯝꯃꯔꯣꯏꯕ ꯑꯗꯨꯏ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯣꯛꯄ ꯇꯥꯕꯅꯦꯕ ꯌꯥꯝꯅ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕ ꯑꯗꯒꯤ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟ ꯂꯩꯇꯕꯅ ꯀꯔꯤꯒꯤꯅꯣ ꯂꯩꯇ꯭ꯔꯤꯅꯣ ꯃꯁꯤꯒꯤꯁꯦ ꯈꯤꯇꯪ ꯌꯥꯝ ꯉꯥꯡꯅꯤꯡꯕ ꯃꯌꯥꯝ ꯂꯩꯕꯩꯅꯦ ꯑꯩꯈꯣꯏꯗ ꯈꯨꯡꯒꯠꯂ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯦꯔꯤꯌꯥꯁꯦ ꯁꯨꯛꯅꯤꯡꯕꯩꯅꯦ ꯑꯩꯅ ꯁꯥꯔꯅ ꯈꯤꯇꯪ ꯂꯧꯖꯩ ꯀꯩꯅꯣꯗ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏ ꯁꯦꯟꯁꯦ ꯃꯌꯥꯝ ꯆꯪꯍꯟ ꯂꯩꯔꯦꯕ ꯀꯩꯗꯧꯕꯩ ꯆꯪꯍꯟꯗꯣꯏꯅꯣꯕ ꯂꯨꯍꯣꯡꯕꯗ ꯂꯨꯄꯥ 5,000ꯅ ꯍꯣꯡꯒꯗꯕꯅꯤ ꯂꯨꯍꯣꯡꯅꯤꯡꯕ ꯃꯌꯥꯝꯗꯣ ꯍꯣꯡꯒꯗꯕꯅꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯐꯝ ꯁꯦꯝꯒꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯐꯝ ꯊꯝꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯟꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯊꯝꯕꯤꯔꯒ ꯍꯦꯛꯇ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯤ 10 10 20 ꯍꯣꯡꯗꯣꯛꯁꯦꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯦꯕ ꯄꯥꯈꯪ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯅꯥꯎ ꯄꯥꯈꯪꯂꯥ ꯂꯨꯍꯣꯡꯕ ꯍꯧꯖꯦꯕ ꯑꯩꯉꯣꯟꯗꯩ ꯍꯧꯒꯦꯕ ꯑꯩꯁꯨ ꯀꯣ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯏ ꯃꯇꯝꯗꯨꯗ ꯑꯥꯏ ꯋꯥꯁ ꯗ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔ ꯑꯣꯐ ꯕꯦꯡꯛ ꯑꯃꯒꯤ ꯑꯩ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔꯅꯤ ꯃꯇꯝꯗꯨꯗ ꯑꯣꯏꯔꯝꯃꯤꯁꯦ ꯑꯩ ꯃꯇꯝꯗꯨꯗ ꯇꯣꯂꯣꯞꯁꯦ ꯌꯥꯝꯗꯤ ꯆꯥꯎꯗꯦ ꯃꯇꯝ 2.5 3 ꯐꯪꯉꯦ ꯉꯁꯤꯗꯒꯤ ꯆꯍꯤ 30 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯈꯣꯡꯒ꯭ꯔꯥꯎꯗ ꯂꯨꯄꯥ 150 ꯄꯤꯔꯒ ꯂꯣꯏ ꯇꯨꯕ ꯀꯣꯟꯅꯩ ꯑꯩꯈꯣꯏ ꯏꯊꯣꯛ ꯂꯣꯏ ꯈꯪꯕꯤꯔꯤꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ 2.5 ꯐꯪꯉꯤ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯏꯟꯀꯝ ꯑꯩꯒꯤ ꯂꯥꯛꯄꯗꯨꯒ 5 ꯇꯔꯨꯛ ꯐꯪꯉꯦꯕ ꯑꯩ ꯂꯨꯍꯣꯡꯕꯗ 50,000 ꯆꯪꯉꯦꯕ ꯁꯣꯐꯥꯗ 350 ꯈꯛ ꯄꯤꯌꯦꯕ ꯑꯩꯅ ꯊꯥꯏꯗꯣ ꯁꯅꯥꯁꯟꯗ 100 ꯈꯛ ꯄꯤꯈꯤꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯌꯥꯏꯑꯕ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯑꯩ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 1,00,000 2 ꯌꯥꯎꯔꯕꯅꯦꯕ ꯑꯩꯅ ꯊꯕꯛ ꯇꯧꯖꯔꯛꯄ ꯑꯗꯩ ꯙꯣꯟ ꯄꯨꯗꯦ ꯕꯦꯟ ꯄꯥꯔꯇꯤ ꯄꯨꯗꯦ ꯀꯣꯏꯌꯦ ꯌꯦꯠꯇꯦꯀꯣ ꯑꯩ ꯐꯣꯇꯣ ꯂꯣꯏ ꯂꯩ ꯑꯩ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦꯕ ꯑꯩꯁꯦ ꯏꯁꯥꯗꯩ ꯍꯧꯒꯗꯕꯅꯤ ꯁꯤꯗ ꯑꯗ ꯑꯩꯅ ꯑꯩ ꯅꯨꯄꯤꯗ ꯍꯥꯏꯌꯦꯕ ꯑꯩ ꯆꯦꯜꯂꯦ ꯑꯗꯣ ꯂꯨꯍꯣꯡꯉꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯅꯪ ꯌꯥꯕ꯭ꯔꯥ ꯌꯥ ꯇꯥꯔꯗꯤ ꯂꯨꯍꯣꯡꯁꯤ ꯌꯥꯔꯣꯏꯗꯣꯏꯗꯤ ꯏꯕꯥꯅꯤ ꯀꯥꯏꯅꯁꯤ ꯍꯥꯏ ꯀꯟꯗꯤꯁꯟꯁꯤꯗ ꯙꯣꯟ ꯄꯨꯔꯛꯇꯕ ꯀꯣꯏꯌꯦ ꯌꯦꯠꯇꯕ ꯄꯣꯠꯂꯣꯏ ꯁꯦꯠꯇꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤ 10 10ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯗꯕ ꯁꯨꯝꯕꯒꯤ ꯂꯨꯍꯣꯡꯕꯁꯦ 15,000ꯅ ꯌꯥꯕ ꯂꯨꯍꯣꯡꯕꯈꯛ ꯇꯧꯁꯤ ꯍꯥꯏꯕ ꯃꯥꯅ ꯑꯣꯀꯦ ꯍꯥꯏꯅ ꯌꯥꯏ ꯅꯪꯒꯤꯗꯣ ꯐꯖꯩ ꯑꯩ ꯌꯥꯏꯑꯕ ꯑꯗ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩꯅ ꯍꯥꯏꯔꯤꯕ ꯀꯣꯏꯌꯦ ꯌꯦꯜꯍꯧꯗ꯭ꯔꯗꯤ ꯗꯣꯟ ꯊꯤꯜꯍꯧꯗ꯭ꯔꯗꯤ ꯍꯥꯏꯕꯩ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯣꯏꯅꯤ ꯍꯥꯏꯕ ꯌꯥꯝ ꯏꯃꯣꯔꯦꯜ ꯑꯣꯏꯕ ꯆꯥꯎꯈꯠꯇꯕ ꯃꯈꯜꯒꯤ ꯃꯤ ꯈꯔ ꯂꯩꯔꯤ ꯑꯩ ꯅꯣꯡꯐꯥꯎꯗꯣ ꯐꯥꯎꯔꯨꯗꯦꯕ ꯌꯥꯝ ꯙꯣꯟꯒ ꯕꯦꯟꯒ ꯌꯩꯗꯅ ꯐꯖꯅ ꯂꯨꯍꯣꯡꯈꯤꯕ ꯃꯌꯥꯝꯗꯣ ꯊꯥ 3ꯗ ꯉꯥꯏꯔꯤ ꯃꯩꯗ ꯉꯥꯏ ꯑꯩ ꯐꯣꯟꯁꯤꯗ ꯐꯥꯛꯁꯦ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜꯂꯦ ꯂꯩ ꯐꯖ ꯍꯨꯛꯈꯤꯕ ꯕꯦꯟ ꯄꯥꯔꯇꯤꯒ ꯃꯌꯥꯝ ꯆꯠꯈꯤꯕ ꯒꯥꯔꯤꯒ 100 ꯆꯠꯈꯤꯕꯁꯤꯡꯗꯣ ꯈꯥꯏꯅꯔ ꯂꯩꯔꯤꯕꯁꯤ ꯀꯦꯁ ꯂꯣꯏ ꯇꯧꯅꯔꯤꯌꯦ ꯑꯩꯒꯤ ꯆꯦꯝꯕꯔꯗ ꯂꯥꯛꯑ ꯈꯪꯒꯅꯤ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯀꯦꯁ ꯃꯌꯥꯝꯁꯤ ꯐꯣꯟ ꯃꯇꯝ ꯐꯪꯉ ꯈꯪꯒꯅꯦꯕ ꯁꯤ ꯇꯦꯡꯊꯥꯈꯣꯜ ꯃꯌꯥꯝꯁꯦ ꯀꯥꯟꯅꯗꯦ ꯁꯤꯅꯦ ꯍꯥꯏꯕ ꯍꯦꯛ ꯂꯨꯍꯣꯡꯕ ꯍꯧꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯁꯦꯒꯥꯗ ꯌꯦꯞꯄꯒ ꯗꯥꯔꯤ ꯀꯥꯕꯗ ꯑꯩ ꯅꯍꯥꯟ ꯀꯥꯎꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯃꯧꯅ ꯅꯝꯁꯤꯜꯂꯤ ꯍꯥꯏ ꯄꯤꯖꯒꯗꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯂꯣꯏ ꯇꯧꯒꯗꯕꯅꯤ ꯑꯩ ꯂꯨꯍꯣꯡꯕ ꯀꯣꯏꯕꯁꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯀꯣꯏꯒꯗꯕꯅꯤ ꯂꯩ ꯊꯨꯅ ꯍꯨꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯀꯨꯏ ꯆꯪꯍꯟꯗꯧꯔꯒꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯆꯠꯂꯦ ꯍꯧꯒꯠꯂꯅꯤ ꯁꯤꯅꯦ ꯑꯩ ꯍꯥꯏꯁꯦ 5 minutes ꯏꯁꯩ ꯁꯛꯄ ꯂꯣꯏ ꯂꯦꯞꯄꯤꯅꯤ ꯅꯨꯃꯤꯠꯇꯣ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯒꯗꯕ ꯃꯔꯝꯗꯤ ꯂꯨꯍꯣꯡꯕꯁꯦ ꯅꯤꯡꯊꯧꯅꯤ ꯍꯥꯏꯌꯦꯕ ꯅꯨꯃꯤꯠꯇꯨꯕꯨꯗꯤ ꯑꯗ ꯑꯩꯁꯨ ꯂꯧꯍꯧꯔꯤꯅꯤ ꯈꯨꯗꯣꯡꯆꯥ ꯂꯧꯍꯧꯔꯤ ꯃꯔꯝꯗꯤ ꯆꯨꯝꯊꯣꯛꯅꯕ ꯑꯗꯨ ꯑꯩꯅ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗ ꯑꯩꯉꯣꯟꯗꯩ ꯍꯧꯒꯗꯕꯅꯤ ꯁꯤ ꯑꯐꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯈꯨꯗꯛꯇ ꯇꯧꯒꯗꯕꯅꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄ ꯇꯧꯖꯔꯛꯄ ꯃꯤ ꯑꯃꯅꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯊꯧꯕꯥꯜꯗ ꯏꯝꯐꯥꯜꯗ ꯑꯥꯗ ꯂꯩꯖꯔꯝꯕꯗꯒꯤ ꯂꯨꯄꯥ 150 ꯈꯛ ꯄꯥꯏꯔꯒ ꯌꯨꯝ ꯍꯣꯡꯉꯁꯤ ꯌꯨꯝ ꯍꯣꯡꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃꯅꯤꯀꯣ ꯑꯗꯨꯏ ꯃꯤꯅꯤꯠ 5ꯗꯗꯤ ꯆꯠꯂꯣ ꯂꯥꯎ ꯆꯠꯂꯣ ꯁꯣ ꯂꯣꯟꯖꯜꯂꯣ ꯑꯗꯨꯝ ꯆꯠꯄꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯅꯨꯄꯤꯈꯩ ꯑꯣꯈꯣꯝ ꯀꯞꯄꯦꯕ ꯖꯁ ꯇꯧꯒꯗꯕꯅꯤ ꯁꯤ ꯇꯧꯔꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯇꯧꯖꯔꯛꯈꯤꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯇꯧꯕ ꯌꯥꯝ ꯉꯝꯖꯔꯦ ꯍꯩꯕ ꯁꯤꯡꯖꯔꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯌꯨꯝ ꯄꯥꯟꯕ ꯉꯝꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯆꯥꯛꯀꯧꯕꯩ ꯂꯨꯄꯥ 1,00,000 ꯄꯤꯔꯛꯎ ꯐꯤꯒꯦ ꯐꯅꯦꯛ ꯑꯗꯨ ꯍꯥꯞꯄꯣꯑꯣꯅ ꯂꯨꯍꯣꯡꯕ ꯉꯝꯗ꯭ꯔꯦꯕ ꯅꯨꯄꯥꯉꯩ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯃꯆꯥ ꯀꯃꯥꯏꯅ ꯄꯣꯛꯇꯣꯏꯅꯣꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯍꯦꯟꯒꯠꯂꯛꯏꯕ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ 2ꯗ ꯍꯦꯟ ꯑꯩꯁꯨ ꯑꯉꯥꯡꯁꯦ 3 ꯈꯛꯇꯪ ꯄꯣꯛꯑꯦꯕ ꯑꯩ ꯃꯌꯥꯝ ꯄꯣꯛꯑꯝꯒꯗꯕꯅꯦ ꯃꯇꯝꯗ ꯑꯩ ꯄꯅꯥꯗ ꯅꯥꯕ ꯒꯣꯜ ꯕꯦꯗ ꯂꯧꯊꯣꯛꯄ ꯈ꯭ꯋꯥꯡꯃꯨꯛ ꯅꯥ ꯆꯠ ꯉꯝꯗ ꯑꯗꯨꯛ ꯃꯇꯤꯛ ꯑꯩ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯩ ꯂꯦꯞꯄ ꯉꯝꯃꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦꯀꯣ ꯃꯤꯅꯤꯠ 30 ꯂꯦꯞꯄ ꯉꯝꯃꯨꯗ꯭ꯔꯦꯕ ꯆꯠꯄ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯛ ꯃꯇꯤꯛ ꯍꯦꯜꯊꯀꯤ ꯆꯦꯂꯦꯟꯖꯦꯁ ꯂꯩꯌꯦꯕ ꯑꯩꯁꯦ ꯑꯗꯣ ꯁꯨꯈꯪ ꯈꯪꯍꯟꯗꯅ ꯅꯥꯗꯕ ꯑꯗꯨꯝ ꯁꯥꯔꯒ ꯑꯗꯨꯝ ꯉꯥꯡꯉꯤꯕꯅꯤꯀꯣ ꯍꯣꯔꯦꯟꯁꯤꯅ ꯑꯃꯨꯛ ꯄꯨꯡ ꯑꯃꯁꯤꯗ ꯂꯨꯈꯥꯕꯤ ꯃꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯃꯨꯛ ꯂꯩꯌꯦꯕ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯨꯂꯦꯞꯇꯅ ꯑꯗꯨꯝ ꯑꯁꯪꯕ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯁꯤ ꯑꯩꯅ ꯂꯥꯏꯒꯤ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯄꯨꯌꯥꯒꯨꯝꯕ ꯂꯥꯏꯔꯤꯛ ꯀꯨꯝꯕ ꯏꯖꯕ ꯅꯨꯃꯤꯠꯅꯦꯕ ꯂꯥꯏꯔꯤꯛ ꯄꯥꯖꯕ ꯅꯨꯃꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯅ ꯑꯅꯤꯁꯨꯕꯅꯦ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤ ꯐꯍꯟꯗ ꯌꯥꯔꯣꯏ
ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯍꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯑꯍꯨꯝꯁꯨꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔꯁꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯤꯕ ꯃꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯑꯝꯇ ꯌꯦꯡꯕꯤꯔꯁꯤ ꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯇꯦꯟꯅ ꯂꯣꯏꯁꯤꯟꯖꯒꯦ ꯚꯣꯠꯁꯦ BJPꯗ ꯄꯤꯔꯦ ꯅꯠꯇ꯭ꯔꯒ ꯀꯪꯒ꯭ꯔꯦꯁꯇ ꯄꯤꯔꯦ ꯃꯣꯏꯅ ꯍꯥꯏꯕꯗꯨ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤꯁꯤ ꯑꯩꯁꯦ BJPꯗ ꯌꯥꯎꯔꯣꯅ ꯀꯟꯅ ꯍꯧꯋꯦ ꯄꯥꯎꯡ ꯀꯟꯖꯥ ꯃꯣꯏ ꯀꯩ ꯍꯣꯏ ꯃꯇꯝꯗꯨꯗꯅ ꯑꯗ ꯑꯩ ꯍꯧꯖꯤꯛ ꯌꯥꯎꯔꯣ ꯅꯪ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯑꯣꯏꯌꯨ ꯑꯗꯨ ꯃꯌꯥꯝ ꯍꯥꯏ ꯑꯣꯐꯔ ꯃꯌꯥꯝ ꯄꯤ ꯃꯔꯝꯗꯤ ꯑꯩꯅ ꯈꯔ ꯉꯥꯡꯕ ꯄꯥꯝꯖꯕ ꯈꯔ ꯉꯥꯡꯖꯕꯁꯤꯗ ꯃꯣꯏ ꯍꯥꯏꯅ ꯃꯣꯏꯒꯤ ꯑꯣꯏꯅ ꯉꯥꯡꯍꯜꯂꯣ ꯋꯥꯏꯊꯧꯒꯤ ꯆꯤꯡ ꯊꯨꯒꯥꯏꯕꯗ ꯆꯤꯡꯗ ꯍꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯁꯜꯂ ꯂꯩꯕꯗꯅ ꯊꯨꯒꯥꯏꯗ꯭ꯔꯒ ꯀꯩꯗꯧꯕꯒꯤ ꯑꯁꯤꯗ ꯊꯨꯒꯥꯏꯗꯣꯏꯅꯣꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯑꯣꯄꯟ ꯗꯤꯕꯦꯠꯇ ꯀꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯆꯤꯡ ꯋꯥꯏꯊꯧꯒꯤ ꯊꯨꯒꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯍꯤꯡꯗ ꯉꯥꯡꯈꯤꯕ ꯁꯤ ꯃꯤꯁꯇꯔꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯔꯤꯖꯦꯛ ꯇꯧꯈꯤ ꯑꯩꯒ ꯏꯕꯥꯅꯤ ꯀꯟꯐꯔꯟꯇꯦꯁꯟꯗ ꯑꯗꯨꯒꯤꯗꯒꯤ ꯋꯥꯏꯊꯧ ꯆꯤꯡ ꯊꯨꯒꯥꯏꯕ ꯂꯦꯞꯈ꯭ꯔꯤꯅꯦꯕ ꯑꯩꯅ ꯀꯦꯁ ꯇꯧꯁꯜꯂꯀꯥꯟꯗ ꯊꯥꯖꯜꯂꯤ ꯍꯧꯖꯤꯛ ꯀꯦꯁ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯌꯥꯝ ꯇꯧꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯣ ꯀꯩꯗꯧꯕꯩ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯈꯔ ꯂꯩꯖꯕꯗ ꯑꯩꯒꯤ ꯏꯪꯈꯣꯜꯁꯨ ꯌꯥꯎꯋꯦ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯊꯨꯒꯥꯏꯍꯟꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯈꯛꯀꯤ ꯌꯦꯡꯉ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕꯅꯤ ꯍꯥꯎꯅ ꯇꯥꯕꯗꯤ ꯌꯥꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯇꯥꯕꯅ ꯍꯦꯛ ꯌꯥꯗꯕ ꯀꯩꯒꯤꯅꯣ ꯁꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯁꯦ ꯃꯤꯅ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯤꯐꯝ ꯍꯥꯏꯔꯣꯏ ꯁꯤ ꯕꯩꯊꯛ ꯍꯥꯏꯔꯛꯑꯅꯤ ꯃꯣꯏꯗꯗꯤ ꯑꯩꯈꯣꯏ ꯊꯧꯃꯤ ꯍꯥꯏꯔꯔꯣꯏ ꯀꯔꯤꯀꯇꯥ ꯍꯥꯏꯔꯛꯑꯅꯤ ꯁꯤꯔꯤ ꯍꯥꯏꯔꯛꯑꯅꯤ ꯑꯩꯒꯤ ꯍꯦꯛ ꯀꯩꯅꯣꯒꯤ ꯀꯦꯁꯀꯤ ꯏꯕ ꯃꯇꯝꯗ ꯑꯩ ꯂꯣꯏ ꯀꯛꯊꯠꯂꯦꯕ ꯁ꯭ꯔꯤ ꯃꯩꯁꯅꯥꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯃꯤꯇꯩ ꯑꯗꯒꯤ ꯁ꯭ꯔꯤ ꯂꯣꯏ ꯍꯥꯞꯄ ꯊꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔꯚꯤꯁꯁꯦ ꯑꯩ ꯑꯝꯇ ꯂꯧꯔꯣꯏ ꯂꯣꯏ ꯀꯛꯊꯠꯂꯒ ꯑꯩꯗꯤ ꯁ꯭ꯔꯤ ꯍꯥꯞꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯑꯩꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯒꯤ ꯂꯦꯚꯦꯜꯗꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯤ ꯈꯨꯠꯇ ꯂꯩꯔꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯩꯍꯥꯎꯗ ꯆꯥꯎꯖꯕ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯂꯧꯖꯕ ꯉꯝꯕ ꯁꯦ ꯃꯤꯖꯣꯔꯥꯝꯅ ꯌꯦꯡꯁꯤ MNMꯅ ꯃꯤꯖꯣ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯅ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯃꯈꯜꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯗ꯭ꯔꯗꯤ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯣꯏ ꯑꯩꯈꯣꯏ ꯆꯩꯅꯥꯗ ꯄꯨꯟꯒꯅꯤꯒꯥꯏ ꯐꯣꯡꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯀꯩꯗꯧ ꯉꯝꯒꯦꯕ ꯀꯩꯝꯇ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯖꯤ ꯉꯥꯛꯇꯅꯦꯕ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯔꯒ ꯖꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯗ ꯖꯤ ꯑꯗꯒꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯖꯤ ꯑꯃꯤꯠ ꯁꯥꯍ ꯖꯤ ꯑꯗꯒꯤ ꯀꯩꯅꯣ ꯖꯤ ꯍꯥꯏꯅ ꯂꯩꯔꯦꯕ ꯃꯣꯏꯗ ꯑꯣꯄꯣꯁ ꯇꯧꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨꯗꯤ ꯇꯣꯛꯑꯒ ꯃꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤ ꯀꯌꯥꯝ ꯐꯔꯦ ꯂꯧꯕꯨꯛ ꯃꯌꯥꯝ ꯂꯣꯏ ꯍꯥꯡ ꯂꯩꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯃꯨꯛ ꯄꯤꯅꯕ ꯍꯣꯠꯅꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯀꯩꯗꯧ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯗ ꯑꯩꯈꯣꯏ ꯃꯤꯅ ꯀꯩꯗꯧ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯤꯅ ꯀꯩꯗꯧ ꯂꯩ ꯍꯥꯏ ꯀꯥꯟꯗ ꯚꯣꯠ ꯃꯌꯥꯗ ꯌꯨ ꯊꯛꯑꯒ ꯂꯨꯄꯥ 1,000 ꯄꯤꯔꯒ ꯁꯦꯜ ꯄꯥꯏꯗ꯭ꯔꯗꯤ ꯚꯣꯠ ꯂꯦꯞꯀꯅꯨ ꯁꯤꯅꯦꯕ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯦ ꯀꯣ ꯑꯗꯨꯅ ꯑꯩ ꯃꯊꯪ ꯚꯣꯠꯁꯦ ꯂꯦꯞꯀꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤ ꯊꯥꯗꯣꯛ ꯂꯦꯞꯀꯗꯕꯅꯤ ꯁꯦꯜ ꯑꯝꯇ ꯌꯦꯜꯂꯣꯏ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯕꯗꯨ ꯐꯨꯒꯗꯕꯅꯤ ꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯤꯉꯩ ꯑꯣꯟꯕ ꯌꯥꯔꯣꯏꯕ ꯑꯩ ꯀ꯭ꯔꯣꯔ 10 ꯆꯪꯅ ꯚꯣꯠꯁꯦ ꯂꯦꯞꯄꯁꯦꯕ ꯂꯦꯞꯀꯥꯟꯗ ꯀꯥꯔꯅꯦꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯁꯦꯟ ꯊꯧꯕ ꯂꯥꯛꯑꯅꯤ ꯃꯊꯪꯒꯤ ꯚꯣꯠꯀꯤ ꯑꯃꯨꯛ ꯂꯦꯞꯅꯕ ꯀ꯭ꯔꯣꯔ 10 ꯑꯃꯨꯛ ꯇꯥꯟꯗ ꯌꯥꯔꯣꯏꯕ ꯂꯣꯏ ꯂꯨꯠ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯗꯤ ꯃꯣꯏꯗ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯦꯜ ꯑꯝꯇ ꯂꯧꯗꯅ ꯑꯩꯈꯣꯏ ꯚꯣꯠ ꯄꯤꯒꯗꯕꯅꯤ ꯒꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯏꯒꯗꯕꯅꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯤꯅ ꯍꯦꯛ ꯄꯥꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯕꯣ ꯕꯤꯔꯦꯟꯅ ꯄꯥꯏꯕꯒꯤ ꯈꯔ ꯐꯔꯤꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯕ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯑꯩꯈꯣꯏ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯈꯪꯕꯤꯔꯛꯑꯣ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯀꯌꯥꯝ ꯑꯩꯈꯣꯏ ꯁꯣꯜꯂꯒꯦꯁꯦ ꯅꯝꯕꯔ 1 ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯦ ꯃꯌꯥꯡꯅꯤꯀꯣ ꯃꯌꯥꯡꯅ ꯄꯥꯏꯔꯦ ꯑꯗꯩ ꯑꯣꯐꯤꯁꯇ ꯐꯝꯃꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝꯁꯦ ꯃꯌꯥꯡ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕꯅ ꯑꯗꯨꯏ ꯃꯊꯪꯗ ꯑꯃꯨꯛ DGPꯁꯦ ꯀꯨꯀꯤꯅꯤꯀꯣ ꯁꯤ ꯂꯩꯁꯦ ꯃꯤꯇꯣꯞꯅꯦꯕ ꯑꯗꯒꯤ ꯑꯦꯗꯤꯁꯅꯦꯜ DGPꯁꯦ ꯃꯤꯇꯣꯞꯅꯦꯕꯀꯣ ꯊꯥꯔ ꯃꯊꯪꯒꯤ ꯀꯣ IGPꯁꯦ ꯁꯤꯁꯨ ꯃꯣꯏꯒꯤꯅꯦꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯦ ꯀꯃꯤꯁꯅꯥꯔ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯅꯣ SP ꯈꯔ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯀꯣ DIG ꯐꯥꯎ ꯂꯩꯁꯜꯂꯛꯑꯣꯏꯗꯣꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯍꯧꯖꯤꯛ ꯀꯨꯀꯤ ꯑꯥꯗ ꯃꯣꯔꯦꯗ ꯆꯠꯀꯥꯟꯗ ꯃꯣꯔꯦꯗ ꯊꯠꯂ ꯃꯩꯇꯩ ꯐꯨꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯄꯂꯦꯟꯗ ꯑꯃꯨꯛ ꯊꯠꯂꯒ ꯁꯂꯥꯏꯀꯟ ꯃꯔꯨꯞ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯤꯡꯗꯅ ꯐꯨꯅꯦꯅ ꯇꯧꯕꯗꯒꯤ ꯇꯣꯛꯏꯅꯦꯕ ꯃꯣꯔꯦꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯇꯤꯝ ꯁꯦꯝꯃꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯑꯗ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯄ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯇꯥꯏ ꯊꯦꯡꯅꯁꯤꯗꯤ ꯑꯩꯈꯣꯏ ꯉꯛ ꯌꯧꯔꯦ ꯉꯧ ꯌꯧꯔꯦ ꯍꯥꯏꯕꯅ ꯁꯤꯗꯣꯔꯦ ꯉꯥꯡꯕ ꯌꯥꯔꯣꯏ ꯍꯧꯒꯠꯄ ꯑꯃ ꯇꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯍꯧꯒꯠꯄ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯊꯋꯥꯏ ꯑꯩꯈꯣꯏ 100,000 100 ꯑꯩꯈꯣই ꯂꯥꯛ ꯑꯃ ꯊꯋꯥꯏ ꯊꯥꯗꯣꯛꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯀꯜꯂꯝꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯀꯗꯧꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯃꯤ ꯑꯣꯏꯕ ꯇꯥꯏ ꯑꯐꯕ ꯃꯤ ꯍꯥꯏꯁꯦ ꯊꯕꯛ ꯐꯖꯅ ꯁꯨꯕ ꯃꯁꯥ ꯐꯕ ꯑꯉꯥꯡ ꯌꯥꯝꯅ ꯄꯣꯛꯄ ꯌꯥꯝꯗ꯭ꯔꯕꯗ 3 ꯅꯨꯄꯥ 2 ꯅꯨꯄꯤ 2 ꯑꯩꯈꯣꯏ ꯄꯣꯛꯀꯗꯕꯅꯤ ꯑꯩ ꯀꯟꯁꯦꯞꯁꯦ ꯑꯗ ꯑꯩꯁꯨ ꯆꯍꯤꯗꯣ ꯌꯥꯝ ꯊꯦꯡꯉꯀꯥꯟꯗ ꯑꯁ ꯄꯣꯛꯈꯤꯅꯤ ꯌꯥꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯑꯇꯣꯝ ꯃꯤ ꯄꯣꯛꯑꯦꯕ ꯏꯆꯥ ꯆꯍꯤ 90 ꯁꯨꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯦ ꯄꯣꯛꯑꯦ ꯑꯗꯩ ꯃꯊꯪ ꯑꯃꯨꯛ ꯄꯣꯛꯅ ꯍꯣꯠꯅꯕꯗ ꯌꯥꯈꯤꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯈꯔ ꯐꯔꯝꯃꯒꯗꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡꯁꯦ ꯃꯌꯥꯝ ꯄꯣꯛꯑꯝꯕ ꯌꯥꯏꯑꯕ ꯌꯥꯝꯗ꯭ꯔꯕꯗ 10ꯒꯨꯝꯕ ꯄꯣꯛꯅꯤꯡꯉꯦꯕ ꯍꯧꯖꯤꯛ ꯑꯩ ꯃꯤꯡꯗ ꯀꯌꯥꯝ ꯃꯩꯇꯩ ꯃꯃꯤꯡ ꯀꯧꯕꯩ ꯅꯨꯡꯉꯥꯏꯖꯕꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯨ ꯀꯧꯔꯀꯥꯟꯗ ꯈꯪꯒꯅꯦꯕ
ko koro koro ka na ingon mga le ki ba ko koro wala ka na ingon na nungai gi ba do ming he ko la ko nu to phau ko ne dai mo no ai na hujiki bandhan mengi mapu se ai alai mine CEO mai am phamba amada wat ko idi ai ai ka roommate 9 oi bandhan meng ma chandra se ghost ko chane kha ghost na nang noi mayek leitra ke dong no na bangali iri se nang gi mingche present rai se ke gi no moi ni present ra hai ni present ko se present hai bang indra hai ani ji pun bani ado adi de pulaga se me nai leitra hai ka adu ke numit to adu gi numit gi yum de halak ko numit ni epidemic law ai ai fere amne nuai ta hai ta aun ai gi loi namak si educational document loi namak sacrifice tawro su ai ming gi sacrifice taw yaro compromise tawro na lais kem na table pa chani pi be epidemic ang khak ni matam du on gi ba do hojik ti ai lai lem loi pijar gi ai se ai fere ba khoi de wol ji ko ming on gi hai ta sumai na lai be nuai ba dunia no politically khoi mi ku ta lai si khoi ku ta lai du tai adu ahum gak se khoi identity khoi gi economy khoi gi politics ahum je khoi gi khutta lai ra ba matam da khoi ning kha tam ba lai ba am oi doi ne adu khoi ji ning kha tam dri khoi na hai tam dri se khoi ni ming on ni taw lu na te khoi na khoi ning kha tam ba dong ya matang ja politics na khoi mang phau ngai doi ni aduna number 1 politics hai se number 1 de ba si se politics se khoi khutta pai bam jangi si ek ada jeng cheu ji khoi dong moi da hula lu bi wa phom na te khoi da le sem ma sa ba khoi ni thau ai ju additional finance secretary oina le sem gi manak ta ni thau ko lung da le ra me se yo ai beng thau tong tong na yaw jaram ni ko ai kat ka loi le jari hai badu da asi le se asi ge assembly da parliament da yaw sing sina hai se Mr. Chairman hai ga chi man i lu pu tho pa tho ni ko thank you phang ga ne tum la lan ma thayo Mr. Chairman is Manipur part of India Manipur se part of India gi hangmam changi phan thin ma ngam bom ta tha bom changi bo phan thin ma ngam bom changi ba ado moi hai du se kai hai ge da ado ma phang ha ne ba kai dong moi la mai khap toi no kai dong moi lai ning chalan doi no moi ni da na khoi usit thoi da toi se kai no na ko parliament da adu na ni India da Manipur da separatist movement lak ta la lo bo thori se na hai ba ngam ba MP chap ta toi ne bo si tha ga dong ne ba moi khurum ma ga matam phang re ba aduga kainona sereng thibdadi pungama sereng thi abra ba jiki kainodo khogi RPI gi kainodo athwale Ramdas athwale na sereng thibdadi punghai ma lowe ba matam yambi oba parliament ta ada khoi da dum phang khane ba du loire nam khai gi issue mayam atai de loi to khane ba ma hai de ba te ko adu ma na pu khat khre ai de hai ni nge ba pa tho khre na hai ge dam ba ba na tro ira paru bane ba ko pa thok khre na hai ge dong sumai na confidence dong ngang na law na ga dialogue to ga ngai khat na ga dong me lai lalu pasal ngang itu dia lalu pasal ngani mo ma hindi da ngai english da ngai mai to da ngai ai mai to na ngang ni na ngang ba da keno interpreter bisa na hapsa ga dong o si MPC hap ta hap on te sigi lon je khang dre ai mai to na ngang ge su ngang ga dong ne thin ga dong ne adum ba ma thok khara ta reเอาได้นะงางใจแม่มเช่พาเก็บพาชินุเมดาทำให้งับโซ่พันนิ่งพาโซ่กันนะคอยงางบ่าวเลยเนี่ยวันนั้นที่ไอ้คอยอินเตอร์เนชั่นแนลเลยอย่างมาสิ่งนี้ตัดเลี้ยงมันเนี่ยวันนี้บ้างเอาเนี่ยใช้กันโน่นเชื่อมเนี่ยไอ้เช่อินเตอร์เนชั่นที่ว่าอย่างงางมาขั้นเลยเนี่ยน่าต้องมันทิ้งกันกันเลยไอ้ชูงางกันนะว่าเทนน้ำโตเลยเลยก่อนไอ้ตรงงางนี่ที่เห็นไอ้งางกันละกินนี่ก่อนเกมต่อดูกี่อีกเลยเกี่ยวกันวันนั้นที่ไอ้คอยเนี่ยอูเลยมันคอยตุ้มมาซาเลยไปอร่อยไอ้พามดาลางมันนี่ตาลีอยู่จริงสิก่อนสิตาเลยฮะแล้วก็ไอ้การตรงนี้ไอ้ยุ่มนงยูที่ให้นั่นเลยแล้วก็ยาร่อยแบบค่อยเลยบางเช่ค่อยไม่ใช่สิกันไม่ยาร่อยสิแต่ค่อยว่าขั้นตาไม่ได้ให้เราก็สกอร์ดีเซนไปได้บอลเลยไปยาร่อยสิเนี่ยแฮกตัวสิอันนี้ทุ่งวัวตัวบอลเซนไปได้บอลเลยไปยาร่อยก็ค่อยทุ่งวัวกันงานอย่างถ้าโตเลยนะไม่ยามกี่อันนี้ที่ติเกตฟังเดบอลปีร่อยค่อยด้านถามว่าตัวให้ด้านเนี่ยผมมาเน่าปีตัวก็ไม่เอาบอลปีเดียเล่ปีก่อนค่อยนึกถึงนี่มาสิเล่ปีอะตัวมาทั้งอยู่เล่มนี่มาสิอันนี้ไม่ยามนะอันนี้บินได้ยามให้นางงี้ก่อนบดปีเดเช่นไปเดนะชุ่มมาคันกิมีเสียค่อยมีแล้วนะตั้งแต่ชาระค่อยชาหังบัตตาลีอันนั้นไฟนางมังงบ่เหล่ามังบ่จัดมังบ่เข่งน้ำมังบ่มีขนาดมาทุกตาเดียวมันนี่อันนั้น politics เอ้ค่อยขุดอะไรก็ได้อันนั้นเดี๋ยวค่อย regional political party ค่อยกังขัดอันบ่มาทุกตาเดียวสินะ politics ว่าอะไรสิเลยกันนะค่อยหุ่มแช่นี่มาขุดลอยเลยกระ economy มีนะไปกระ
ꯃꯌꯥꯡꯅ ꯂꯦꯞꯅꯤꯡꯕ ꯃꯃꯟꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏꯗꯧꯅꯤ ꯃꯁꯤꯒꯤ ꯔꯤꯒꯨꯂꯦꯁꯟ ꯁꯦꯝꯒꯗꯕ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯄꯣꯂꯤꯁꯤ ꯁꯦꯝꯒꯗꯕꯅꯤ ꯃꯤꯖꯣꯔꯥꯝꯅ ꯁꯦꯝꯃꯤ ꯃꯣꯏꯒꯤ ꯃꯃꯤꯡꯗ ꯗꯨꯀꯥꯟ ꯐꯝꯕ ꯅꯠꯇꯅ ꯃꯤꯇꯣꯞꯅ ꯑꯃꯠꯇ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯗꯦ ꯃꯣꯏꯗ ꯁꯤ ꯑꯩꯈꯣꯏ ꯏꯁꯇꯦꯠꯅ ꯑꯦꯃꯦꯟꯃꯦꯟ ꯇꯧꯕ ꯌꯥꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯥꯏꯠꯅꯦꯕ ꯑꯦꯃꯦꯟꯃꯦꯟ ꯂꯣꯏ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯗ ꯁꯤꯗ ꯀ꯭ꯂꯥꯁ 8 ꯄꯥꯁ ꯇꯧꯗꯕ ꯈꯔ ꯐꯝꯃꯒ ꯑꯗ ꯂꯣꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯏꯪꯂꯤꯁꯇꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯂꯣꯟꯗꯣ ꯈꯪꯗ꯭ꯔꯕꯅꯤ나 ꯀꯃꯥꯏꯅ ꯂꯣ ꯁꯦꯝꯃꯨꯗꯣꯏꯅꯣ ꯑꯗꯨꯗ ꯃꯥꯗꯤ ꯌꯨ ꯄꯤꯊꯛ ꯉꯝꯃꯤ ꯁꯦꯟ ꯌꯦꯜꯂꯦꯅ ꯄꯤ ꯂꯩꯔꯦꯕ ꯑꯩꯈꯣꯏꯁꯦ ꯃꯥꯗꯤ ꯕꯤꯖꯦꯄꯤꯅꯤ ꯃꯥꯅ ꯑꯗꯨꯅꯤ ꯑꯗꯨ ꯁꯤ ꯂꯣꯏ ꯁꯨꯞꯆꯟꯖꯔ ꯑꯩ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩ ꯌꯥꯝꯁꯨ ꯉꯥꯡꯖꯈ꯭ꯔꯦ ꯃꯁꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯩ ꯉꯥꯡꯖꯕꯅꯤ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯍꯩꯗꯕ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯑꯦꯕ ꯈꯟꯕ ꯃꯇꯥꯡ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯤ 5ꯈꯛ 10ꯈꯛ ꯃꯥꯟꯅꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯃꯤ ꯃꯌꯥꯝ ꯉꯥꯡꯉꯒ ꯊꯕꯛ ꯑꯣꯏ ꯇꯧꯔꯣꯏꯗꯕ ꯀꯥꯟꯅꯗꯦ ꯈꯨꯗꯝ ꯑꯣꯏꯅ ꯃꯌꯥꯡꯅ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯌꯥꯡ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯂꯥꯛꯑꯒ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅꯅꯦꯕ ꯏꯝꯐꯥꯜ ꯂꯩꯀꯥꯏ ꯃꯤ ꯌꯥꯎꯔꯒꯗꯤꯀꯣ ꯑꯩ ꯈꯔ ꯇꯣꯏꯅ ꯍꯥꯏꯅꯤ ꯏꯝꯐꯥꯜ ꯃꯤꯉꯩꯗꯗꯤ ꯃꯣꯏꯅ ꯊꯝꯃꯤꯅꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗ ꯃꯌꯥꯡꯁꯦ 50 ꯐꯥ ꯂꯩꯇꯦ 10 ꯐꯥ ꯂꯩꯇꯦ ꯌꯨꯝ ꯑꯃꯗ ꯂꯩꯁꯜꯂꯅꯤ ꯑꯗꯨꯒ ꯚꯔꯥꯗꯨ ꯃꯣꯏꯅ ꯐꯪꯅꯕ ꯊꯝꯃꯒ ꯆꯥꯔꯒ ꯃꯣꯏ ꯑꯗꯨꯝ ꯊꯝꯅꯤ ꯃꯣꯏ ꯉꯥꯡꯕ ꯂꯧꯔꯣꯏ ꯃꯣꯏ ꯅꯨꯄꯤ ꯄꯤꯁꯟꯒꯅꯤꯀꯣ ꯅꯥꯝꯄꯥꯜ ꯄꯔꯦꯡꯗ ꯑꯩꯒꯤ ꯂꯤꯂꯥ ꯑꯝꯗ ꯍꯥꯞꯄꯤ ꯑꯩꯅ ꯑꯗ ꯐꯨꯔꯨꯕꯗ ꯑꯩꯈꯣꯏ ꯏꯕꯥꯏ ꯐꯨꯔꯤ ꯀꯩꯅꯣꯅ ꯃꯩꯇꯩꯅ ꯑꯣꯏꯅ ꯃꯩꯇꯩꯗ ꯐꯨꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯖꯣꯀꯔꯗꯨꯗ ꯍꯥꯞꯄꯅꯦ ꯑꯩꯒꯤ ꯂꯤꯂꯥꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯋꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯐꯥꯎꯖꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯂꯨꯞꯁꯦ ꯇꯨꯡ ꯀꯣꯏꯅ ꯊꯕꯛ ꯇꯧꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯣꯌꯔ ꯃꯌꯥꯝ ꯂꯩ ꯉꯁꯤꯁꯦ ꯃꯌꯥꯝ ꯂꯥꯛꯁꯦ ꯇꯧꯕꯅꯤ ꯆꯥꯛꯀꯤ ꯑꯦꯔꯦꯟꯖ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯀꯛꯅꯕ ꯀꯩꯅꯣꯗꯣ ꯑꯩꯅ ꯂꯩꯕꯅꯤꯅ ꯃꯣꯏ ꯄꯨꯔꯛꯇꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯣ ꯌꯣꯔ ꯔꯥꯏꯠꯁ ꯅꯪꯒꯤ ꯍꯛ ꯈꯪꯉꯨ ꯍꯥꯏꯕꯒꯤ ꯀꯦꯝꯄꯦꯟꯅꯒ ꯑꯩꯈꯣꯏꯅ ꯍꯧꯅꯕꯁꯨ ꯇꯧꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯛ ꯇꯥꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯁ꯭ꯀꯤꯝꯁꯦ 200 ꯍꯦꯟꯅ ꯂꯩꯌꯦꯕ 200ꯁꯦ ꯑꯣꯐꯤꯁꯥꯔꯅ ꯐꯨꯔꯤꯠ ꯂꯣꯏ ꯍꯥꯞꯆꯤꯜ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯧꯕ ꯑꯃ ꯆꯪꯉꯤꯑꯕ ꯍꯨꯟꯕ ꯑꯃ ꯆꯪꯉꯤꯑꯕ ꯑꯗ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯑꯃ ꯆꯪꯉꯤ ꯁꯤꯒꯤ ꯂꯤꯁꯤꯡꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯒꯗꯕꯅꯤ ꯅꯤꯡꯈꯥ ꯇꯝꯕ ꯍꯥꯏꯁꯦ ꯏꯟꯗꯤꯌꯥꯗꯩ ꯇꯣꯉꯥꯟ ꯂꯩꯔꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯤꯡꯈꯥ ꯇꯝꯕꯁꯦ ꯑꯩꯈꯣꯏ ꯁꯦꯟ ꯊꯨꯝ ꯑꯩꯈꯣꯏ ꯀꯣꯟꯅꯅ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯂꯧꯖꯕ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯕ ꯒꯣꯔꯃꯦꯟ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯒꯤ ꯇꯥꯜꯂꯤ ꯗꯤꯃꯥꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯄꯤꯗꯅ ꯊꯝꯃꯤꯅꯣ ꯑꯥꯗ ꯌꯥꯀꯦ ꯌꯥꯔꯣꯏ ꯇꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤ ꯊꯥꯐꯝ ꯊꯣꯛꯏꯗꯅ ꯊꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯂꯣꯟꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯅꯤꯄꯨꯔ ꯂꯣꯟ ꯁꯦꯗꯨꯜ ꯆꯠꯂꯨ ꯍꯥꯏꯕꯗ ꯆꯍꯤ ꯀꯌꯥ ꯇꯧꯔꯦ ꯀꯪꯂꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯑꯒ ꯀꯔꯤꯒꯤ ꯇꯧꯗꯦ ꯑꯩꯈꯣꯏꯁꯨ ꯅꯝꯁꯤꯜꯂ ꯊꯝꯃꯤꯅꯦꯕ ꯐꯥꯔ ꯍꯥꯠꯂꯤꯕ ꯃꯤ 1,500,000 ꯍꯧꯖꯤꯛ ꯐꯥꯎꯕ ꯄ꯭ꯔꯣꯖꯦꯛꯁꯟ ꯁꯦꯡꯁꯟ ꯄꯤꯗꯗꯅ ꯀꯣꯔꯠꯇ ꯀꯦꯁ ꯂꯧꯈꯠꯄ ꯌꯥꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯍꯥꯏꯗꯤ ꯁꯤꯐꯥꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯄ꯭ꯔꯣꯖꯦꯛꯁꯟ ꯁꯦꯡꯁꯟꯗꯩꯁꯦ ꯑꯗꯨꯅꯦꯕ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯁꯦꯡꯁꯟꯗꯣ ꯑꯣꯔꯗꯔꯗꯣ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯦꯁ ꯆꯠꯊꯕ ꯌꯥꯗꯦ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯂꯣꯁꯤ ꯈꯪꯕ ꯇꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ ꯌꯥꯝꯁꯨ ꯁꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯛ ꯈꯔ ꯌꯥꯝ ꯂꯥꯝꯍꯟꯖꯔꯤꯁꯦ ꯉꯁꯥꯏ ꯂꯥꯝꯃꯀꯥꯟꯗ ꯋꯥꯈꯜ ꯊꯣꯔꯛꯑꯦꯅ ꯈꯜꯂꯀꯥꯟꯗ ꯇꯧꯕꯤꯔꯣ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯀꯣ ꯃꯇꯝ ꯁꯥꯡ ꯂꯧꯖꯈ꯭ꯔꯦ ꯑꯗꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯔꯣꯏꯕ